KCPMC Progressive na Romario na aron mumari thamlobo nupising tha ahum phawgi manungda luhonggadobani haina waro kya thamakre kanglai paki nupa nupi animaki ijat pu sel na paisa na homduna puge khalagadi sibagi serak pigani haingangi Romario na hasetpa mari thamloba nupi khudimak tha ahum gi manungda luhonggadabani Romario na makhata na athopa nupi amataga mapunsi chupugi mari thambasu yaroi nupa nupi animaki imung manungna ijat dabi longnaraga khunai sibu sel paisa na puningba maikai da puba yagani khanduna sel paisa piraga wa losinaramba taragadi khunai asida leiriba miyosing haibadi nupa sing nupi sing anigi ijat pu sel na paisa na mantikna re haina logani mantikna rakpa taragadi masigdamak sibagi serak pigani loinana pakhangna laisabi singbu nungsinari aronba mari thamba taragadi nupi adubu lauduna luhong bigadabani nupi thiraba nupa singna so pakhang saduna nupiga aronba mari thamba taragadi matik chaba serak pirakpada nasana sana yagadabani laisabi singna so nupi angang leire khanglaba nupa singa koinaraga kone ijat dabi lokthokani haibagi liglam ama khunai sida lapagi mami chaungna tare madu yaroi aduna nupi oibi singna koinagadoriba nupa adu mari makhong chumna khanglaba matungda koinagadabani laisabi singna nupi thiraba nupaga koige koinaraba matungda ijat dabi tanba yaroi aduna nupa koidringai mari makhong chumna khanglaba matungda koinagadabani mawa mapuroiba laikhidraba lukhrabi singdasu koibibaki namada natabli chatlamba taragadi nupa adusu hakpa serak pigani lobidrabadi yum palabi mausingna mawa mapuroiba hontoklamlaga wa loisinadabida atopa nupaga yumbanbagi mari thamlamba taragadi mau huriba nupa mau huranba singsu ahakpa serak pigani mau oiruraba halaglaga leibi nupi singnasu laisabi saduna mathong maram chadana laisabi gi phije sechinduna laisabi sabasu tobigano laisabi oiraba ningduna nupa singna koibiraba tungda mauni khanglakpadagi hontokpibagi wathok kayasu marang kaire khunai ama kanbada akhang kan binupi haibadi matik mathawna lebi ima kaya mathau tai khunai ama manghanba kanba haibase nupi oibising makhutta lei aduna nupi oibising awangma thak tai kai khunnabu ulladuna maning tamba khunai ama semlase long live fatherland ka lepa Manipur asumna KCPMC progressive na thadoragले